Image PAODAM Meng Tabiri Besungbo Yumnam Anuradha Devina Ikongona Krumzari. Housing Moroiba PAODA India Allied 75 BRO Motorcycle Expedition Team Ngasi Manipur Governor La Ganesh Nanam Thakre. Autonomous District Council Bin 2021 Kanana Bagidamag Assembly Akanaba Session Namako Godavani Highway Demand Tawage Pungkun Marige Vanna Manipur Chingi District Singe Mausa Punsila Sauna Akaiba Pikre. Panglo ahum lautong na ba parliament ke ning thammi phamda warep laudri awa khongsan de hando kiroi haina el certain command phongdokre loinana ahan by state level 5 ASI program tournament nasidege hodokre house of council na bizadi Manipur ge governor La Ganesh na India Allied 75 BRO motorcycle expedition team ngasi 25th border road task force headquarter lamphel dagi lam thakre Motorcycle Expedition as a Border Road Task Force BRTF na Azadi ka Mahotsav ka mari lainana sinkibani Expedition as a biker tarana sadugari ngasi BRTF ke team Trimpant 25 BRTF auditorium da pangtoki batarom da Governor La Ganesh na athoiba mitungnan oibagaloinana GREF drove BRTF ke officials ng amade makogi imong manung sangso saduya ke Motorcycle Expedition asi chaliba sahi sigi lagliba tha December ge tang kutare phawa satagani tharomda governor na BRO na lambi thong amadi socio economic development purak haliba infrastructure sing sangat sagaliba amadi state asiga lebak sige ate state singa phauna hanaba honariba asibu thagatke Manipur da haukiba pung kunmari da mioi humbudra ni pannauna covid positive oiba thena khre mioi amana lekidre Pungpham asida apunba mioi lesangani humhumatoi covid test tauke ngasage covid positive oibagi chang sada 10 mini panyauke status ida covid license sandoropodage ngasi pawuda apunba mioi lakamal lesang kunmari chanipang kuntra manga covid positive oiba thena kre mioi lesang ma chamapan humpuna lekidre apunba mioi lak taramari lesang ma chamapan kuni thoina covid test taukre Malem pumbagi oina covid positive oiba migi maseng koti kun manga lakh humbudra leseng marputara chatrop humputaruk sukre masagi manungda mioi lag yang khaima thoi leseng yang khai nipan chambre marputar ni thoina lekhidre aduga mioi koti kulum doi lakh kuma thoi leseng kuntra chamapan marputare na naramadagi phakre covid laisaki saitheng phangtuna covid positive case ko adagi yambal lei bak USA na oidi Lebaka sida miya koti mari lang marpu manga lesang kumathoy chamanga marputara taro covid positive oiba thena kre India na case koti ahum lang nifu mari lesang marputara mapan chamapang kumanga thengna duna ani suba amadi Brazil na case koti ani lakun lesing ahum chom taratare thengna duna ahum suba positive oiba masing yamaleba boire Manipur Legislative Assembly ki Manipur Hill Area Autonomous District Council Bill 2021 bo Kanana Bagidamag Assembly ke akanaba session ama kaugadabani haina demand tautuna atsum ansam amasung ke SO General Headquarter amasung atsung ge makhada leiba unit singna punna ngarang lauthoki ba pung kunmari ke total sadawna maram oiraga ngasi chingi district singe mahosa ge punsida chauna akaiba pikre Ngarang ahing nongyai dage haukiba pung kunmari ke total shutdown ge khongsang asibo sogatuna ngasi naga student union chanden NSU shige thongmi chingna Sanden district ki liwa changnek village Chanden district headquarter da lambida mai thaduna achat ok sing thingba ke khongsang sangsin ke panbayai jingi mahiroi lob om asina taliba diman asi atuba matamda thabakta onthok pidrabadi makhata ba khongjang ko oina lagleba November ge tang kunitoi ningthokaba numitagi jingi mafam singda leba national highway singda matam kaktna economy blockade jatharagani hainasu ngarang thokiba mahiroi lob om asage apunba cherol amana phongdorok pasu laikhrabani Cookie Student Organization KSO More Block nasu achumna
Manipur gi chingi district sing da pung kunmari gi total shutdown lauthokiba adubu sawgaladuna KSO gi thongmi singna Imphal More lambi gi chicken village da lambi thingbage khongjang sangkhrai total shutdown manungda emergency natana atai gari sing senakidri Laumi singna matang kuina farm bill ahumge mayokta khongjang kya sangsiladuna laklabasu center ge sarkana tabidana lakhiba matungda ngarang India ge Prime Minister Narendra Modi na Jayaneriba farm law ahumbo handolagane haina lauthokibabu harautayamba utpagi thorampi India ge mapang khudingda pangthongnaba Kisan Visit Divas ngasi BT Road Laiba Congress Bhavan na supangthonakrai Laumi singi mayukta farm law ahum semkibabu chanaba yaroi haida laumi singna chahi amaka makai hana changsan kiba laumi singi khongjangda laikhidraba laumi athoba charter hanbage maphamda kaksang block congress committee KBCC kaksang amasung district congress committee DCC kaksang district ke maikai dagi ikai khamnaba ulakle ngasi kaksang block congress committee kaksang ge office ta KBCC amadi DCC kaksang district na sinduna pangthokpa Tharomamada kaksang block congress committee ke president ke SIS Ibohol na phongdorakpada farm law ahum asi parliament ta putoktuna pass tawdringaida India ge mapham punamaktage lomi singi lusing basing agriculture loisang natraga deputy commissioner singdage oirabasu makoi ge wakholon sing lobiram laga pass tawbiramba oiragadi thokliba achoba wathok amasung mishi mina asi thoklamloidabani Tenglabasu tengna phamlo ohumba asi handokle haibasi gidamakta Prime Minister Modi bu thagali phongdorakki Kaksang Assembly constituency ge INC ge intending candidate Yangkom Nile Chandra na phongdorakpada ngasi asi India ge oina lomi singna chahi ama hena yamna wana honarakkhibagi mahi oina lomi singna mai pakbagi yamna nungairaba numit amani lomi singi chahi ama henbagi ihau khongjangda maru aina Punjab Haryana amasung Uttar Pradesh ki lomi chatreka yangkhai henbagi punsi lohen khrabani INC ke luchingba Rahul Gandhi amade Bharatiya Kisan Union ke luchingba Rakesh ticket na mamangda haikiba wafam adu haujikti chummi haina Prime Minister Modi na khanglak padongna tawre kumjali singani kunithoi da Punjab Haryana yauna leiriba Assembly Mikhal Mamangda Mighty Bagumna Amukhanna Mighty Ragani Kibadagi Farm Law Ahum Asi Ripple Taurakpani Pongdoki Kaksang Assembly Constituency ge INC ge intending candidate ke SH Kennedy na Pongdorakpada Prime Minister Modi na Farm Law Ahum Semtokpa Nattabida Ripple Taurakani Haina Laukthorokpa Asimak INC ge Naha Oiriba Amasung Pidamningai oiraba luchingliba Rahul Gandhi na jahi amage mamangda haikiba wafam adu Prime Minister Modi na wakhal taraktuna farm law ahum repeal tawrakpani masimag Indian National Congress amasung lomi singe asoba maipakpa amani kumjali sangani kunithoi da pangthokadoriba state mangage assembly election amasung kumjali sangani kunmari da pangthokadoriba parliament mikhalda BJP ase amuk hanna halaklaroi haibagi Aroiba sangyant oina bill ahum asida politics sanarakpani phongdoraki DCC Kaksing district ke president E Manglem na phongdoraki bada lomi singe mayokta Prime Minister Narendra Modi na lusangliba BJP ki lainga ka asina lomi singe mayokta farm law bill ahum parliamenta pastoki masina marambo oiraga lebak asige mafam kyadagi lomi singe irang haurakibani Pamlo ohumba aduna marampo oiraga India gi state kharada pangthokiba assembly amadi parliament mikalda BJP na yamna sauna maiti banangke gamjali sangani kunithoida state mangada pangthokadoriba assembly mikal asidasu BJP gi phibam asi aphaba oiraroi khanglakpadagi ngarang asi Prime Minister Modi na farm law ahum asi repeal tawre haina lauthorakpani phongdoke Ngasigi Tharampadu Kaksing Block Congress Committee ke President ke SIS Ibohol DCC Kaksing District ke President E Manglem Kaksing Assembly Constituency ke intending candidate Ahum Naurim Covid Yangkom Nile Chandra ke SIS Kennedy Kaksing Municipal Council Chairperson
oirambi MP Inakhumbi Kakchang Municipal Council gi Councillor oirambi MP Uma amasung MP Memcha su saruyaki Loribadi hariba udro tawrani hariba famil ase akoi lagadoriba income mi pamasida parliament ki mi pamasida madu ware mama lawraga asemba du khamti ba phawadi akoi harau du ya ki haidana akoi asigi basement asida akoi asid sanjali phawdi changjaliba akoi bharat base lawmi sing asina akoi madu phawdi akoi lepalaitana khonjong asi changchin bagi set chaduna lairi Sahi amarom lomi singna lepalaitana makal maka kege khongjang sangsalaba matungda ngarang ki India ke Prime Minister Narendra Modi na chayna riba phamlo ahumbo handolagani haina lauthokiba adubo Kakchang constituency ke ex MLA Vice Sursan na taramna oglagle Hidamasaga mari lainana Vice Sursan dege mayamda pangthokpa pawmi sanga unaba amada mahana makataraduna Lebaka sida leriba BJP ke laingaka asina longmi singi apamaki mayokta nampuda pass tawkewa lo ahum asina marambo oiraga longmi chatre rongge punsima kre adubo hojek thenglabasu thengna laingak asina longmi singi wakad asibuta vidana lo ahum asi handolagane hairapa asina longmi singi khangbakanba aduge mahayya le haibe yade Loinana lenga kasina lo handuktuna longmi singe wakat taba haurabanina longmi singna makatana taliba minimum support price ke demand adusu thabakta onthokpiduna pothok putholaga yompham leitabage awaba mayong nariba longmi singe awaba asisu pohanbi haiki Bharat ke Prime Minister na contentious ba farmer mem na yaning den protest of aduma 3 farm lo do repeal tawrni andone den lo thokre masi khoi khunu na welcome to hum thoi ai personally masi welcome towi ana farmer singi achoba mai pakwa amani ngarang gi se khoi gi democracy gi adagi non violence na andolon torpa masi di achoba farmer sing masi mai palbani aduga loina farmer ma puno khoi masi congratulate towi Chahi ama hena lepalaitana tunga tunga ba lomi lup singi lomi khongjang loisingna asepa phirepa amata society asage tunga tunga ba section ke age mating loinana sangsan kheba itihasik oiraba khongjang adu mai pahan pibagidama Communist Party of India ge state secretariat ke maike de ke soktaba naidraba hanbalaitaba ihau khongjang singda sarubya khiba lomi khongjang loisingda thagapa phongdoklale ngasi irabo baban Complex the Manipur State Council Communist Party of India ne sinduna pangthokiba pawgi mepam aduda State Secretary Alasotin Kumana Makataraduna Lomi Simisingi Seven Changbaki Draba Khongjang Singdage Prime Minister Narendra Modi na watokoraba phamlo ahumdo handong naba phirep lawrakpane adubu lo singasi lagleba parliament ke ningtham mifanda khanaduna lokthokadabani chapsaba warep loduna handroktiba phawa khongjang de handokiroi Wapamasi Lautopada Prime Minister na Kadigidamakta Asokoina Matam Sanglebano Haibisege Pakhom Pigadabane Khongjang asida Lomi Chatret ke Mathakta Punsi Hanana Pikamna Hankre Amasung Uttar Pradesh ke Lakhimpur Khedigi Tamthiraba Thaudok Amasu Thohankre Lebak asida Lediba Lomi Sange Apanba Khongjang na Lengak asige Mayokta Thengna Kiba Adu Namdana Mahi Yahala Le Amasung Democracy bo Mapangang Kalhale Housing Labor Singh Electricity Amendment Bill 2020 Citizenship Amendment Act CAA amasung National Register of Citizens NRC ge matangda lamthengna na baparatam haurase Aikhoida Republic amak oibage amasung constitutional values singe ngak senanaba akhakpa lehengamsi party asina lomi gi ihau khongjang asida Naharont Mahiroi Agricultural Labor Nubi Amasung Suri Num Liba Miamna Mateng Pangbira Kibagidamak Tobe Mankangba Usadi. Tongan by state Lengak Singnaso Farm Law Asiki Mayuta Warib Loki Lengak Asina Lomising demand can be Bagum Electricity Bill 2021 MSPBU Legal Oina Ngak Senadaba Amasung Labakar Sing Loktok Bigadabani Yau Kongsang Asida Lomi Chatrike Matata Lakidaba Singi Makoi Makoigi Imunda Chanaba compensation Pangan Bi Gadabani Haiki. Die Fadana Ikaiwa Kangdaba Adu Lady Guy Kangaki Kang Poli Habido Yam Satina and the Farm Law Homose
हंदोखिबसे बीजेपी की अमदी नरेंद्र मोदी की यामना साथीबा माइथीबा मनी अदुग लोइनना भारत की लौबी लाख कया की अचौबा माइपाकपा मनी लोइनना ngasiदी अखोई कम्युनिस्ट पार्टी की माइकेदगी हाइनिंगी मी चात्रे सिगिबा हातकिबा थेनगी बुदोंतिबा कया मखोई पुनमक्ता याम निंथीना कंपेंसेशन पीगदबनी Kaksin Kendra ki polling 37/32 da Hanana BJP amati atopa political party da Sagolamba Maru Eba Mio Contrarom INC ki internet candidate KSIS candidate Singada Thazabatandana INC da Europogi Opogi Tharamba Amangana Numitang Sorada polling asige Siraz Ahmad ki Yumda Opogi Tharama Mapang Thokrai Tharanga Marilainana KSIS candidate Singana Pondoki Bada BJP asi community oiba minority oiba puruf singbo hantana yengba lairba misam kyabo ot naiba party ni haibasi hausek praja sangna mek sengna kangle phamlo handukiba asi lomi praja bu nungsibagi natte election gi khallaga handopane makoina lomi praja bu nungsidam labadi airport phog lokpa yaba lopham kaya mangan khiba handak tasu sorada lopham kaya mangan khiba asi torom loi haida pondoke Mana Makatana Haikibada Kaksing Kendrada Quaidiki Hena Soteri Basi Sorani Madam Asena Mahapo Prazana Nuksibiduna Mikalda Mai Pahalabadi Sorada Ahamba Priority Biduna Lambi Thong Mai Tanganaba Isingi Pibam Panaba Honagane Sora Community Gi Ima Event Singda Pardar System na Tabak Subanomba Chappa Yadaduna Seltumgi Awaba kaya mayok naribasi kung nanaba akanga hayi amadi soragi praja sangatana duna skill amadi unskill ge vocational training sing tahunduna socio economic ke phibam phana thamnanaba honagani haina sutazaba pongdoke tharamasi loishilapda polinga sige ahal oiba mioi tara humdoi dasu asamba khudon popiduna ikai khumnaba utpagaloinana yaiphat 1000 nina ke soragi lambi saidong ai kola sama uthadiya ji jiwa shemra sine Kola sabi dah bersih. Kali umar lewat pada nasa nama naba nangyoza tamo aibu kasing kendra da hanagi terang itu juga Vidhan Sabha election sida aibu Congress party tiga ta mai pan di betul lah kasing ni macam lewat kuai soter ya kali bagi suragi dan singsia asyik apa mau betul itu kola sabi saya ini nanti saja. Kangaboy Assembly constituency da BJP ki intending candidate oidiba Dr. Kundra Pampa Akoisana ge lamjang makada Assembly constituency asige polling khudemakta mai pakna thambal campaign chathakre Kangaboy Assembly constituency ge oina tha asige tangmanga da BJP ki state president Srimati Sarda Devina thambal campaign as a hodoke lepalaitana changsil lakliba campaign asage sarukamba oina ngasiso 35 Kangabok mandal ge polling ayambada campaign da asi yumthong khuding changduna thambal campaign tauke Darani to Subha Manipur State Assembly Mikhalda 19 Pasoi Assembly constituency ge BJP ge intended candidate ama oiriba Sapang Kunjakisho LSK bage chatharapa election campaign ge saruka ma oina ngasi kendra asigi miyamga loinana kendra asigi mapang kya da thambal campaign pangthokre Tarang maduga mari lainana sapang kebana haikibada pasoi asi chakhat thauranglomda chatnanaba lagleba mikhal asida thambali yakpa markada adom adonge maman yamlaba board adu PBU adom na piriba vote aduna pasoi assembly constituency ge maraibak lepkadoribane kendra basibu atai kendra singa khongpham manana chakhatpa kendra ama ohense harabadi BJP da vote PBU Awanba Manipur Awanba Pasoi Ama Ohenbada BJP da Sakti Kusan Nabiyo Haina Mahana Pundoki Kunjaland Yendram Bamda Iba Laidik Sanakununga Amasung Ngangbi Maharani Buddha Chandra Maharajki Lema Caesar Singh Maharaj Kumari Binodini Lema Patke Tharikta Historical Novel Ngasi Laidik Mari Ase Angom Ningto Preservation and Documentation Center Uripona Sindona All Assembly Road Labor Hindi Parisato Holder Pongkre Thoromaduda RK Nimai Professor and Aruna Amadi Akuizam Santibla Amadi Makon Mane Mongsabana Maru Eba Mitung Sing Oina Saruyaki
Bharat Ningtambagi Sahi Humbudra Mangasuba Azadi Ka Amrit Mahasab ke Manung Channa Impal West Police ke SP Dr. as Ibon Chana Lusing Duna Tree Plantation ke Tharamama Pangthokre Impal West Police Forest Department Archaeological Department Amadi Kaital Pambi Ima Singh Amasung Kanglagi Miyosing Luinana Kangla BT Park Temporary Market Oidambagi Zagada U Chare Sangthake Uthaba Saga Mari Lainana Impal West ke SP Dr. as Ibon Chana High 75 Suba Independence Day ga Mari Lainana Uthaba ke Tharama se Pangthopani Tharama Saga Mari Lainana Police Outpost Kudimakta Uthaba ke Thabak Sathade Using Hinganaba Volunteer Sing Taduna Ngak Sengani Azatika Amrit Mahasab ke Sarukama Oina Asangba Malempa Oina Naba Mipung Kudimaksu U Thabada Pungning Changnab Apel Taurakle Kwaidamani Ima Kaiten ge Mari Subwa Kaitel Oidiba Temporary Market Nauna Sagaliba Kaitel Asi Kana Kanada Pigadage IMC ge Authority da Hanglubada Chesang Laite Khangde Haibani Changba Wapam Sangtan Lapa Asi Yamna Labak Thibani Street vendor Pamliba Singe Asengba Hak Panganabagi Damakta Court ke Mating Lawani Aikoi Amana Amada Nungshinata Naba Sinbalaite Haina Koramang Kaiten Street Vendor Welfare Union ge Assistant Secretary Al Nanditana Pondokre Wapama Singasi Manipur Press Club ta Pangthokiba Pawi Mifama Amada Pondokibani Mahana Makatana Haikibada Housek Temporary Market Nauna Sagaliba Kaitelasi IMC ke Lusang Basangda Kaitelasi Manamda Hangluba Matamda Kanana Saribano Haiduna Late Tokpa Asi Laibak Thibani Laibakasi ke Paisa Paiba Miu Kereke Kuzun Tarangi Makada Kaitenasi Lanai Kananaba Pangnaba Sarabra Haina Singnaba Supongdoki Nomagi Sara Tanzariba Street Bandar Singbo Namthanaba Honeriba Asi Tokyo Haina So Mahana Makata ke Equity Street Vendor Isa Thai Pangusa Sigi Pose Equity Hakmatanaba Achumba Tabak Tonabagi Dama Adugi Tanzano Minabani Achumbado Aqui Street Vendor Sing Pamala Ivesing Dog Aduda Sigima Populsi PBU Kanagumba Karana Pesanusa Senza Tanzana Aimangai Haidana Tonging Munda Yoning Munda Tawaga Labise Matam Sangala Messages to Pinaba ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏ ꯃꯔꯛꯇꯒꯤꯁꯨ ꯑꯁꯨꯝꯕ ꯇꯧꯃꯤꯟꯅꯁꯤ ꯇꯨꯡꯒꯤ ꯑꯐꯕ ꯑꯁꯨꯝꯕ ꯑꯃ ꯂꯥꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯈꯣꯏꯅ ꯄꯣꯠꯇ ꯆꯠꯆ Pakistan da laiba Gurudwara Darbar Sahib ta Chananaba Bharatiya Janata Party BJP ge member Kumathuina Saba delegation amanga se Kartarpur corridor da thongkre delegation adu Punjab BJP President Aswini Sarmana Lusen ke Gurudwara Darbar Sahib Asi Sikipjam Haudokiba Guru Nanak Dev ke Aroiba Lamthong Phamne Hairiba Mafam Asiga Punjab ke Gurdaspur district ta laiba Dera Baba Nanak Shrine ga Kartarpur corridor na samnahali kilometer Mari Dasmik Tare Sangba corridor ase COVID-19 license maram oidana chingsinuna thamlakibani Prime Minister Narendra Modi na lusang balenga kasina achoba warep ama oina nambe mangi tang tara tereta amohana hangdokibani Rajasthan ki Chief Minister Ashok Gehlot na mahake Council of Ministers singi meeting amanga sinimidang kaukre meeting aduda minister kharapam thadoklaba yai hari Cabinet reshuffle tawdringai ki mangoina na pangthopa aroiba meeting oiraba yai source kharanadi nauna khalaba minister sing nomaijingda wasak loraba yai hari Chief Minister ga yamna nangnaba minister ahum pham thadokpada ayaba pikre makoina party president Sonia Gandhi da pham thadok sarage haina je kre haide makoida party organizational responsibilities pikre Banardagi Karakiba MLA Revenue Minister Harish Chaudhary bu Congress Party in charge for Punjab Hakre Ajmer gi Kekaridagi Karakpa MLA Raghu Sharma buna Gujarat ke in charge aduga State Education Minister Govind Singh Dota Sarasu Minister Phamdagi topada ayaba pire Haukiba Sahida Govind Singh ka party ki state president oina hapkrabadi Mahana Haikibada Congress ki disciplined ek part ek BKT haiba wafam da pham thadokadabade Rajasthan da Mahana party ki damak thabak tawgani Housing Minister Kumar Lady atai Minister Mapan hapayari haide Housing sanabagi pauda Thobal Moising Youth Club Moising Sinduna Hanba State Level 5 SI Football Tournament ngasidege hodokre Puna team Kumarina Group Mari Thongna
खाइदोकलगा मोइजिंग प्लेग्राउंड टूर्नामेंट हौदोपगी तौरमदा लाकदरिबा 12 सुबा मणिपुर विधान सभा मिखलदा थौबाल केंद्रदा मिरेप ओइगनी हाइना थौरांग तौरिबा कोनसम माइकेन सिंगना अथोइबा मिथुंगलैंड यूनाइटेड मोइजिंग फुटबॉल क्लब UMFC के वाइस प्रेसिडेंट MD अब्बासना थौरमपो हेडमास्टर MD महमूद UMFC के हेड कोच महमूद असिस्टेंट प्राइमरी टीचर MD सराजुद्दीन अमदी DYMC के सेक्रेटरी MD सिराज अहमना अखनबा मिथुंगलैंड सिंह ओइना सरुगा के ngasi tournament hodopagi numita Sido FC Kelakong ka amadi Boni FC Paubite ka anina sanake match aduda Boni FC na Sido FC bo goal amasino da maiti ba piki hauzik aroibada maroiba pau amone pizari India LI 75 BRO motorcycle expedition team ngasi Manipur ge governor La Ganesh na lamthakre Autonomous District Council Bin 2021 Kanana Bagidamag Assembly ge Akanaba session nama kaugadabani highway ge demand tawage pung kunmari ge banna Manipur ge chingi district singe mausa ge punsila sauna akaiba pikre Farm law ahum lawthong na ba parliament ke ningtham mi phamda warep lawdri phawa khongjang de handokiroi haina L7 command na phongdokre Loinana ahan by state level 5A side football tournament ngasidi ge hodokre Image PAODAM ngasigi de matang ngasida loijare bieng tabiri basungba amuka hana khurumjari